ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯗꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯑꯣꯏꯖꯗ꯭ꯔꯦ, ꯑꯗꯨꯅ ꯃꯁꯤ ꯋꯥꯔꯧꯕꯤꯔꯣꯏ. ꯃꯔꯨꯑꯣꯏꯅ ꯑꯩ ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯑꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯅ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦ. ꯑꯗꯨꯅ ꯃꯌꯥꯝ ꯃꯁꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇꯤ ꯅꯠꯇ꯭ꯔꯦ. ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯑꯅ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯗꯧꯔꯤꯕꯁꯤ ꯍꯥꯟꯅ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯌꯥꯔꯦ. ꯑꯗꯨꯒ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯗꯤꯀꯣ ꯑꯩ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯔꯕꯅ ꯑꯩ ꯁꯦꯝꯖꯒꯦꯅ ꯈꯟꯕꯁꯦ ꯑꯗꯨꯝ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯁꯤꯡꯁꯦ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯁꯨꯝ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝ ꯊꯕꯛꯁꯦ ꯄꯥꯡꯕ ꯉꯝꯈꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯖꯔꯒ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇꯗꯤ ꯁꯦꯝꯍꯧꯔꯒꯦ, ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯒꯅꯦꯅ ꯑꯩ ꯌꯥꯝ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯑꯩꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ. ꯇꯁꯦꯡꯅ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯗꯨꯝ ꯄꯩꯁꯥ ꯐꯪꯕ ꯌꯥꯎꯔꯦ. ꯃꯣꯏ ꯑꯗꯨꯝ ꯑꯆꯤꯟ ꯑꯀꯣꯝꯒꯤ ꯌꯣꯟꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯨꯟꯅ ꯑꯝꯇꯪ ꯇꯥꯕꯤꯌꯣ. ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯝꯇ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯗꯅ ꯀꯃꯥꯏꯅ ꯑꯩꯈꯣই ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯋꯥꯔꯜꯁꯤꯗꯒꯤ ꯄꯩꯁꯥ ꯑꯔꯟ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ. ꯑꯗꯣ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯇꯁꯦꯡꯅ ꯃꯁꯤ ꯚꯤꯗꯤꯑꯣꯁꯨ ꯃꯈꯥ ꯌꯦꯡꯗꯕꯤꯔꯨꯔꯅꯨ. ꯑꯗꯨꯒ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ. ꯑꯩ ꯌꯥꯝ ꯈꯪ ꯍꯩ ꯁꯥꯔꯀꯥꯟꯗ ꯁꯦꯝꯖꯕꯗꯤ ꯅꯠꯇꯦ. ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯍꯦꯗꯦꯛ ꯑꯣꯏꯕ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯃꯤꯍꯨꯟꯁꯤ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯅꯦꯠꯋꯥꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯑꯋꯥꯕ ꯇꯥꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ. ꯍꯥꯏꯗꯤ ꯃꯤ ꯈꯣꯝꯃꯀꯥꯟꯗ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁ ꯇꯧꯍꯜꯂꯒ ꯀꯥꯏꯕ ꯈꯣꯠꯄ, ꯁꯤꯗꯗꯤ ꯂꯨꯄꯥ ꯑꯝꯇ ꯏꯟꯚꯦꯁ ꯇꯧꯗꯧ ꯅꯠꯇꯦꯀꯣ. ꯁꯤꯗ ꯂꯨꯄꯥ ꯑꯝꯇ ꯏꯟꯚꯦꯁ ꯇꯧꯔꯣꯏ. ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯨꯕꯨ ꯍꯥꯟꯅ ꯁꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯅꯣꯂꯦꯖ ꯃꯆꯥ ꯑꯃꯇꯪ ꯑꯩꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯩ ꯋꯥꯅꯦꯕ. ꯍꯥꯏꯗꯤ ꯅꯦꯠꯋꯥꯔꯛ ꯄꯜꯂꯦ ꯍꯥꯏꯗꯅ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯂꯧꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯗꯅꯕꯒꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯈꯛ ꯇꯧꯖꯕꯅꯤ. ꯑꯗꯨꯅ ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯍꯥꯏꯔꯤꯕꯁꯤ ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯅꯤ. ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯑꯩꯈꯣꯏ ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯦ. ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯇꯨꯕꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄ꯭ꯔꯃꯣꯠ ꯇꯧꯔꯛꯄꯁꯦ ꯑꯌꯥꯝꯕ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯣꯏꯒꯟꯕ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯖꯩꯑꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯔꯃꯤ ꯁꯥꯔꯀꯜ ꯑꯣꯏꯕ ꯌꯥꯏ. ꯑꯩ ꯃꯣꯏ ꯍꯨꯟꯕꯒꯤ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ, ꯁꯨꯒꯨꯝꯕꯗꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ. ꯒꯦꯝꯕ꯭ꯂꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯦ. ꯁꯤꯗꯤ ꯑꯔꯅꯤꯡꯒꯤ ꯑꯣꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯤ. ꯂꯨꯄꯥ ꯑꯝꯇ ꯏꯟꯚꯦꯁ ꯇꯧꯔꯣꯏ. ꯑꯗꯨꯒ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯃꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯒꯗꯧꯅꯤ. ꯑꯗꯨꯅ ꯑꯗꯣꯝ ꯁꯤꯒꯤ ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯞꯇ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯌꯨ. ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯌꯦꯡ ꯂꯣꯏꯕꯒ ꯑꯗꯨꯒ ꯍꯧꯕꯤꯔꯣ. ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯁꯨꯡꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ. ꯑꯩ ꯑꯗꯨꯝ ꯒꯦꯔꯦꯟꯇꯤ ꯄꯤꯖꯒꯦꯀꯣ. ꯑꯩ ꯁꯤ ꯐꯪꯕ ꯌꯥꯎꯔꯕꯅꯦꯕ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯌꯦꯡꯉꯕꯅꯤ. ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯨꯡꯖꯔꯤ. ꯑꯩ ꯏꯁꯥꯒꯤꯗꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤ, ꯍꯥꯏꯗꯤ ꯑꯩꯅ ꯌꯣꯟꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯒ ꯑꯇꯣꯞꯄ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯌꯣꯟꯕ ꯌꯥꯎꯔꯦ. ꯁꯤꯌꯔ ꯈꯔ ꯌꯣꯟꯖꯔꯒ ꯃꯣꯏ ꯑꯗꯨꯝ ꯐꯪꯖꯕ. ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯕ ꯅꯠꯇꯦꯀꯣ, ꯑꯗꯨꯝ ꯃꯣꯏ ꯐꯪꯉꯕꯅꯦ ꯄꯩꯁꯥ. ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯅ ꯑꯈꯪꯕ ꯈꯔ. ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ. ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯕꯗ ꯈꯣꯠꯂꯩ ꯈꯣꯟꯗꯥ ꯑꯗꯩꯗꯤ ꯑꯣꯟꯅ ꯇꯩꯅꯅꯒ ꯆꯠꯈꯤꯕꯀꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ. ꯇꯁꯦꯡꯅ ꯑꯩ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯃꯗꯤ ꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯀꯥꯟꯅꯔꯅꯤ ꯈꯜꯂꯒ ꯑꯩ ꯁꯦꯝꯖꯕꯅꯦ. ꯑꯗꯣ ꯐꯔꯦ, ꯍꯧꯖꯔꯒꯦ ꯀꯩꯅꯣꯁꯦ, ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯁꯦ ꯇꯧꯔꯛꯀꯗꯧꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯁꯦ. ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯑꯅ ꯁꯤꯗꯩꯁꯤꯗ ꯊꯥꯔꯤꯕ ꯄꯥꯏꯁꯦ, ꯁꯤꯒꯤ ꯅꯦꯠꯋꯥꯔꯛ ꯍꯥꯏꯗꯤ ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯊꯥꯕꯤꯔꯣꯕ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ. ꯒꯨꯒꯜ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯏꯁꯥꯒꯤ ꯐꯣꯟꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯌꯥꯎꯔꯤꯕꯗꯣ ꯑꯗ ꯆꯪꯕꯤꯔꯣ. ꯄꯥꯏ ꯅꯦꯠꯋꯥꯔꯛ ꯊꯥꯕꯤꯔꯣ. ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨ ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯃꯥꯏꯅꯤꯡ ꯃꯦꯠ ꯏꯖꯤꯅ ꯊꯥꯔꯒ ꯂꯩꯔꯤꯁꯦꯀꯣ, ꯁꯤꯗꯩꯁꯤꯗ ꯃꯈꯥꯗ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯔꯦ. ꯑꯣꯞꯁꯟ ꯑꯅꯤꯁꯤ ꯑꯃꯅ ꯐꯦꯁꯕꯨꯛꯇ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔꯗ ꯍꯥꯏꯔꯛꯑꯦ. ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯐꯣꯟ ꯅꯝꯕꯔꯗ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯅ ꯑꯩ ꯐꯣꯟ ꯅꯝꯕꯔꯒꯤꯗ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ, ꯑꯩꯅ ꯇꯧꯕꯗꯣ. ꯐꯣꯟ ꯅꯝꯕꯔꯗ ꯅꯝꯕꯤꯔꯣ. ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯒꯤ ꯄꯦꯖꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯦꯕꯀꯣ. ꯁꯤꯒꯤ ꯄꯦꯖꯁꯤꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯔ ꯀꯟꯇ꯭ꯔꯤꯗ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁ ꯑꯅ ꯊꯣꯛꯂꯛꯏꯁꯦ, ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯞꯁꯟ ꯅꯝꯕꯝ ꯑꯃ ꯌꯥꯎꯔꯤꯁꯦꯀꯣ. ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯡꯒꯜ ꯃꯆꯥ ꯃꯥꯟꯕ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦꯀꯣ, ꯁꯤꯗꯩꯁꯤꯗ ꯅꯝꯁꯤꯟꯕꯤꯔꯣ. ꯑꯗꯨꯒ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ. ꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯣ. ꯏꯟꯗꯤꯌꯥꯁꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥꯗ ꯐꯣꯟ ꯅꯝꯕꯔ ꯏꯁꯥꯒꯤ ꯄꯥꯔꯃꯤꯅꯦꯟ ꯑꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯝꯕꯔ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯪꯁꯤꯟ ꯁꯤꯟꯒꯗꯧꯕꯗꯨꯗꯤ ꯇꯧꯕꯤꯔꯨꯔꯅꯨ. ꯏꯁꯥꯅ ꯂꯦꯡꯗꯅ ꯄꯥꯏꯗꯧꯕ ꯅꯝꯕꯔ ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯑꯗꯨ ꯍꯥꯞꯄꯀꯥꯟꯗ ꯑꯃꯨꯛ ꯆꯪꯁꯤꯟꯕꯤꯔꯣ. ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯃꯗꯨ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤ ꯁꯤꯒꯤ
ꯄꯥꯁꯋꯥꯔꯗ ꯁꯦꯠꯑꯞ ꯇꯧ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯄꯥꯁꯋꯥꯔꯗꯁꯤ ꯏꯁꯥꯅ ꯀꯥꯎꯔꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦ ꯀꯥꯎꯔꯣꯏꯗꯧꯕ ꯃꯌꯦꯛ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗꯁꯤ ꯃꯌꯥꯝ ꯁꯦꯠꯑꯞ ꯇꯧꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯄꯤꯔꯤꯕꯁꯦ ꯍꯥꯏꯗꯤ ꯃꯌꯦꯛ ꯑꯆꯧꯕ ꯑꯃ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯗꯤꯖꯤꯠ ꯑꯃ ꯌꯥꯝꯗ꯭ꯔꯕꯗꯀꯣ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯃꯌꯦꯛ ꯄꯨꯟꯅ 9 ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯩ ꯍꯦꯜꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯣꯕꯀꯣ ꯏꯁꯥꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯀꯥꯎꯔꯣꯏꯗꯧꯕ ꯑꯗꯨꯝ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯃꯗꯣ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯃꯗꯨ ꯐꯖꯅ ꯗꯥꯏꯔꯤ ꯑꯃꯗ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝ ꯑꯃꯗ ꯏꯁꯜꯂꯒ ꯅꯣꯠ ꯇꯧꯁꯜꯂ ꯊꯝꯕꯤꯔꯣ ꯃꯥꯡꯍꯟꯕꯤꯔꯅꯨ ꯀꯥꯎꯍꯟꯕꯤꯔꯅꯨ ꯍꯌꯦꯡ ꯐꯣꯟ ꯇꯧꯍꯧꯔꯁꯨ ꯄꯥꯁꯋꯥꯔꯗ ꯑꯗꯩ ꯌꯨꯖꯔ ꯅꯦꯝꯁꯤꯡꯗꯣ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯇꯛ ꯆꯪꯕꯗ ꯑꯩꯅ ꯐꯣꯟ ꯑꯃꯗ ꯑꯅꯧꯕ ꯑꯃ ꯆꯪꯉꯒꯁꯨ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯝ ꯆꯪꯕ ꯌꯥꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯇꯥꯍꯧꯕ ꯌꯥꯔꯣꯏꯗꯧꯕ ꯍꯥꯏꯗꯤ ꯃꯥꯡꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯖꯤꯜꯂ ꯂꯩꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯄꯥꯁꯋꯥꯔꯗꯁꯤꯡꯗꯨꯗꯤ ꯐꯖꯅ ꯁꯦꯞ ꯑꯣꯏꯒꯗꯧꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯑꯗꯨꯗꯨꯃ ꯍꯌꯦꯡ ꯅꯤꯡꯕ ꯀꯥꯏꯕ ꯄꯣꯠꯇꯨꯃ ꯃꯥꯌꯣꯛꯅꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯗꯨ ꯄꯩꯁꯥ ꯐꯪꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯏꯁꯥ ꯐꯪꯍꯧꯔꯣꯏꯕ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯐꯣꯟ ꯇꯥꯍꯧꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯛ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯐꯖꯅ ꯁꯦꯞ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯃꯊꯪꯒꯤ ꯁꯤꯒꯤ ꯄꯦꯖꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯐꯥꯔꯁ ꯅꯦꯝ ꯂꯥꯁ ꯅꯦꯝꯁꯦ ꯃꯦꯜꯂꯤꯉꯩꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯦꯟꯕꯤꯔꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯑꯥꯙꯥꯔꯗ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯣꯔꯃꯦꯠꯇꯣ ꯃꯦꯟꯕꯤꯌꯣ ꯍꯥꯏꯗꯤ ꯑꯥꯙꯥꯔꯗ ꯌꯨꯝꯅꯥꯛꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒꯅ ꯐꯥꯔꯁ ꯅꯦꯝꯗꯨ ꯌꯨꯝꯅꯥꯛꯇꯨ ꯐꯖꯅ ꯁꯦꯡꯅ ꯏꯕꯤꯔꯣ ꯑꯗꯒꯤꯗꯤ ꯂꯥꯁ ꯅꯦꯝꯗ ꯃꯤꯡꯒ ꯃꯤꯇꯩ ꯇꯞꯄ ꯑꯣꯔ ꯃꯩꯇꯩ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯁꯤꯡꯍꯥ ꯗꯦꯕꯤ ꯆꯅꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯞꯄꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯂꯥꯁ ꯅꯦꯝꯁꯤꯗ ꯃꯤꯡꯗꯨꯒ ꯑꯗꯨꯗꯨꯒ ꯍꯥꯞꯄꯤꯔꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯑꯥꯙꯥꯔꯒ ꯃꯥꯟꯅꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯥꯙꯥꯔꯗ ꯂꯩꯕꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯂꯩꯗꯅꯀꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯁꯨ ꯑꯗꯣ ꯍꯌꯦꯡ ꯑꯥꯙꯥꯔꯒ ꯑꯩꯅ ꯃꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ KYC ꯇꯧꯕꯅ ꯑꯃ ꯂꯥꯛꯈꯤꯅꯦꯕꯀꯣ ꯅꯣ ꯌꯣꯔ ꯀꯁꯇꯃꯔ ꯀꯥꯟꯅ ꯑꯩꯈꯣꯏ ꯕꯦꯡꯒꯤꯗ ꯍꯥꯏꯕꯗꯣ ꯑꯗꯨ KYCꯗꯨ ꯇꯧꯕ ꯀꯥꯟꯗ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅꯕꯒꯤꯗꯃꯛ ꯆꯞ ꯃꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯌꯨꯖꯔ ꯅꯦꯝꯁꯦ ꯏꯕꯤꯔꯣ ꯌꯨꯖꯔ ꯅꯦꯝꯁꯤ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯑꯣꯜꯔꯦꯗꯤ ꯑꯦꯛꯖꯤꯁ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯏꯗꯣ ꯑꯗꯨꯝ ꯄꯥꯔ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯃꯦꯟ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯛꯑꯒꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯅꯤꯅ ꯃꯥꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯥꯟꯅꯕꯗꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧ ꯌꯦꯡꯕꯤꯌꯣꯕ ꯇꯉꯥꯏ ꯐꯗꯅ ꯌꯨꯖꯔ ꯅꯦꯝꯁꯤꯗꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯁꯇꯔꯤꯛꯀꯨꯝꯕ ꯑꯗꯒꯤꯗꯤ ꯍꯦꯠꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯨꯔꯅꯣꯕ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄꯗꯨꯗꯤ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯦꯇꯔꯒ ꯅꯝꯕꯔꯁꯀ ꯈꯛꯇꯅ ꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯤ ABC ꯃꯌꯦꯛꯀ 1 2 3 ꯅꯝꯕꯔꯒ ꯑꯗꯨ ꯑꯅꯤꯗꯨ ꯅꯝꯕꯔꯗꯣ ꯍꯥꯞꯄꯒ ꯐꯖꯅ ꯌꯨꯖꯔ ꯅꯦꯝꯗꯣ ꯁꯦꯝꯕꯤꯔꯣ ꯑꯗꯨ ꯁꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯊꯪ ꯁ꯭ꯇꯦꯞꯇꯣ ꯁꯨꯝ ꯂꯥꯛꯀꯗꯣꯏꯅꯤꯅ ꯁꯕꯃꯤꯠ ꯇꯧꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯂꯥꯁꯀꯤ ꯐꯥꯏꯅꯦꯜꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗ ꯑꯅ ꯂꯥꯛꯑꯅꯦꯕ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗꯁꯤꯗꯗꯤ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯏꯁꯦ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯗꯤ ꯁꯤꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗꯁꯤꯗ ꯑꯩꯒꯤ ꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯏꯁꯦ P ꯑꯆꯧꯕ K ꯃꯆꯥ ꯑꯗꯨꯒ M ꯑꯆꯧꯕ ꯑꯗꯨꯒ double E ꯏꯔꯦꯀꯣ ꯑꯗꯨꯒ T ꯑꯆꯧꯕ EI PK ꯃꯤꯇꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ 1 2 3 ꯁꯤꯒꯤ ꯃꯌꯦꯛ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯆꯞ ꯃꯥꯟꯅꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗꯇ ꯍꯥꯞꯄꯤꯔꯒ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯣꯀꯦ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯏꯁꯦ ꯇꯦꯞ ꯍꯤꯌꯔ ꯇꯨ ꯃꯥꯏꯟ ꯄꯥꯏ ꯑꯅ ꯑꯃ ꯊꯣꯛꯂꯛꯏꯁꯦꯀꯣ ꯁꯤꯒꯤ ꯑꯦꯔꯣ ꯀꯥꯞꯄꯒ ꯁꯤꯗꯩꯁꯦ ꯈꯤꯇꯪ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯡꯍꯧꯔꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯇꯛꯅ ꯅꯝ ꯀꯥꯟꯗ ꯑꯗꯨꯝ ꯃꯊꯟꯇ ꯑꯃ ꯄꯤꯔꯛꯄꯅꯦꯕ ꯃꯣꯏꯅꯀꯣ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯤ ꯅꯝꯈꯤꯕ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯃꯥꯏꯟ ꯇꯧꯈꯤꯕ ꯃꯇꯝꯁꯦ ꯄꯨꯡ 10ꯗ ꯇꯧꯈ꯭ꯔꯦ ꯈꯜꯂꯁꯦꯕ ꯍꯌꯦꯡꯒꯤ ꯄꯨꯡ 10ꯁꯦ ꯂꯣꯏꯗꯣꯏꯅꯦꯕ ꯍꯌꯦꯡꯒꯤ ꯄꯨꯡ 10 ꯍꯥꯏꯕꯗꯤ 24 ꯑꯋꯥꯔꯅꯤꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯑꯣꯏꯔꯒꯅ ꯍꯌꯦꯡꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯂꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯃꯒꯤ ꯑꯩꯅ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯑꯗꯩꯗ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯑꯩꯅ ꯃꯥꯏꯟ ꯇꯧꯕꯩ ꯋꯥꯅꯤ ꯁꯤꯗ ꯃꯇꯝ ꯇꯥꯏꯝ ꯀꯟꯖꯨꯃꯤꯡ ꯑꯣꯏꯕ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕ ꯀꯩꯝꯇ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ ꯑꯃ ꯉꯥꯏ ꯃꯥꯡꯉꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯁꯨꯡꯕꯤꯔꯣ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯞꯗꯦꯠꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏ KYC ꯇꯧꯔꯛꯎ ꯄꯥꯏꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯊꯥꯔꯒ ꯅꯪ KYC ꯇꯧꯗ꯭ꯔꯤ ꯑꯣꯔ KYC ꯑꯅꯥꯎꯟꯁ ꯂꯥꯛꯑꯦ ꯅꯪ ꯁꯤ ꯇꯧꯁꯜꯂꯣ ꯈꯣꯠꯆꯜꯂꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯞꯗꯦꯠꯁꯤꯡꯁꯦ ꯃꯇꯝꯒꯤ ꯅ꯭ꯌꯨꯁ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯋꯥꯆꯦꯞꯇ ꯀꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯈꯪꯗ ꯁꯤꯌꯔ ꯇꯧꯅꯁꯦ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤ ꯀꯥꯟꯅꯕ ꯐꯪꯉꯦ ꯈꯪꯕꯒꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯠꯁꯤꯜꯂ ꯊꯝꯃꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯗꯧꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯥꯡꯖꯗꯧꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯀꯥꯟꯅꯕꯗꯨ ꯂꯣꯏ ꯂꯧꯃꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛꯅ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯦꯠꯋꯥꯛꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯖꯦꯔꯣ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯑꯝꯇ ꯄꯩꯁꯥ ꯊꯥꯗꯗꯅ ꯑꯩꯈꯣꯏ ꯃꯦꯅꯤ ꯔꯤꯇꯔꯟꯁ ꯐꯪꯅꯕ ꯑꯩꯈꯣꯏ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯃꯤꯟꯅꯁꯤ ꯐꯪꯕꯗꯤ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅ
ꯃꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯪꯁꯤꯜꯂꯛꯑꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯃꯁꯤ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩꯔꯛꯄꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤ ꯑꯈꯪꯕꯈꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯣꯏꯗꯒꯤ ꯍꯦꯟꯅꯁꯨ ꯈꯪꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯇꯪ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯏꯁꯥꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯠꯁꯦ ꯑꯁꯤ ꯁꯦꯝꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯏ ꯁꯨꯡꯕꯒꯤ ꯃꯥꯒꯤ ꯁ꯭ꯄꯤꯠꯁ ꯌꯥꯝ ꯇꯞꯄꯕꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯁꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯄꯨꯡ ꯐꯥꯔꯅꯦꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯌꯥꯝꯅ ꯁꯨꯡꯖꯕ ꯏꯁꯥꯒꯤ ꯉꯝꯖꯅꯕ ꯑꯩꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯃꯤ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯁ꯭ꯄꯤꯠꯇꯣ ꯈꯔ ꯕꯨꯁ ꯑꯞ ꯇꯧꯔꯛꯄ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯥ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯏꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯉꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯦꯡꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯩꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯛꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯃꯈꯥꯗ ꯃꯤ ꯍꯥꯞꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯣꯝꯒꯤ ꯀꯩꯅꯣꯁꯦ ꯌꯨꯖꯔ ꯅꯦꯝꯗꯣ ꯑꯗꯨ ꯑꯃꯨꯛ ꯃꯣꯏꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯣꯗꯇꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯃꯤ 5 ꯑꯃ 10 ꯑꯃ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯠꯁꯦ ꯀꯥꯈꯠꯂꯛꯄꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤ ꯃꯈꯥꯗ ꯃꯤ ꯍꯥꯞꯄꯣ ꯈꯣꯠꯂꯣ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟꯅ ꯁꯨꯡꯈꯟ ꯈꯟꯕꯤꯔꯨꯅꯣ ꯍꯥꯞꯄꯤꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯁꯨ ꯀꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯍꯥꯞꯄꯤꯗꯨꯗꯤ ꯑꯩꯒꯤ ꯖꯁ ꯁ꯭ꯄꯤꯠ ꯑꯩꯅ ꯁꯨꯡꯉꯤꯕ ꯃꯥꯏꯅꯤꯡ ꯔꯦꯠꯁꯦ ꯍꯦꯟꯒꯠꯍꯟꯕꯩ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯣ ꯍꯦꯟꯒꯠꯂꯛꯏꯕ ꯄꯣꯠꯇꯨ ꯃꯣꯏꯗꯒꯤ ꯂꯥꯛꯈꯤꯕ ꯁꯤꯌꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯃꯣꯏꯁꯨ KYC ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯐꯪꯕꯒꯤ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏ ꯀꯥꯟꯅꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯃꯤ ꯄꯪꯍꯥꯞ ꯍꯥꯞꯄꯀꯥꯟꯗ ꯍꯥꯏꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯌꯥꯎ ꯌꯥꯎꯁꯜꯂꯛꯑꯦ ꯈꯜꯂꯁꯦꯕ ꯃꯤꯁꯦ ꯑꯗꯣ ꯌꯥꯎꯈ꯭ꯔꯀꯥꯟꯗ ꯁ꯭ꯄꯤꯠꯇꯤ ꯃꯌꯥꯝ ꯀꯥꯔꯦ ꯑꯩ ꯃꯌꯥꯝꯗꯤ ꯐꯪꯍꯧꯔꯦ ꯀꯣꯏꯟꯁꯦ ꯑꯗꯣ ꯀꯣꯏꯟꯗꯣ ꯐꯪꯍꯧꯔꯦ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯛꯇ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯁꯨꯡꯈꯤꯕ ꯃꯣꯏꯗꯒꯤ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯔꯦꯝꯕ ꯇꯥꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯔ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯁꯨꯡꯉꯛꯏꯕ ꯄꯣꯠꯇꯨ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯚꯦꯂꯨꯁꯦ ꯀꯥꯎꯟ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯅ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ ꯃꯣꯏꯗꯨꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯇꯁꯦꯡꯅ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯣꯏꯔꯣ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁ ꯑꯣꯏꯔꯣꯀꯣ ꯁꯤꯗꯩꯁꯤꯗ ꯃꯤꯁꯦ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯑꯩꯒꯤ ꯃꯈꯥꯗ ꯍꯥꯞꯆꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯞꯄꯦꯅ ꯃꯣꯏꯁꯦ ꯂꯥꯟꯅ ꯄꯨꯗꯧ ꯅꯠꯇꯦꯕꯀꯣ ꯂꯨꯄꯥ ꯑꯃ ꯇꯤꯡꯍꯟꯗꯧ ꯅꯠꯇꯦꯗꯅꯀꯣ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯤ ꯈꯣꯝꯃꯨꯔꯒ ꯄꯩꯁా ꯃꯌꯥꯝ ꯇꯧꯔꯨꯔꯒ ꯍꯌꯦꯡ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯤꯡꯗꯧꯅꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯦ ꯑꯩꯅ ꯃꯌꯥꯝꯗꯩ ꯄꯩꯁꯥ ꯈꯣꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯏꯟꯚꯦꯁ ꯇꯧꯍꯟꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩ ꯗꯁꯥ ꯇꯥꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗꯗꯤ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯈꯜꯂꯁꯦ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯈꯜꯂꯁꯦꯕ ꯑꯦꯛꯖꯥꯝꯄꯜ ꯀꯩꯁꯨ ꯅꯠꯇꯦꯕꯀോ ꯍꯥꯏꯗꯤ ꯗꯤꯁꯀ꯭ꯔꯦꯁ ꯇꯧꯕꯩ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯣꯏꯔꯦꯅꯁꯨ ꯈꯜꯂꯁꯦꯕ ꯁꯣꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯥꯡꯖꯔꯤꯁꯦ ꯀꯩꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ ꯑꯃꯃꯝ ꯃꯥꯡꯈꯤꯕꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕꯒꯤ MB ꯈꯔ ꯆꯥꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯇꯧ ꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯗꯣꯝꯗ ꯂꯨꯄꯥ ꯑꯃꯗꯤ ꯇꯤꯡꯗꯧ ꯅꯠꯇꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯍꯥꯞꯄꯁꯨ ꯍꯥꯞꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯕꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣꯁꯦ ꯅꯦꯠ ꯄꯦꯛꯁꯦ ꯂꯣꯏ ꯍꯥꯞꯄꯒ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯝ MB ꯐꯥꯎ ꯂꯦꯝꯃ ꯂꯩꯅꯔꯕꯅꯦꯕꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯔꯒꯁꯨ 24 ꯑꯋꯥꯔꯁꯦ ꯈꯔꯛꯇꯤ ꯂꯥꯛꯇꯦꯗꯅ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯔꯅꯨ ꯃꯌꯥꯝ ꯄꯩꯁꯥ ꯑꯝꯇ ꯊꯥꯗꯕꯁꯨ ꯅꯠꯇꯕꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯤꯔꯣꯜ ꯂꯩꯐꯝ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃꯈꯛꯅ ꯈꯜꯂꯤꯕ ꯃꯤ ꯈꯔ ꯒ꯭ꯔꯨꯞ ꯑꯃ ꯈꯜꯂꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯍꯥꯖꯥ ꯅꯣꯏꯕꯨ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯂꯧꯗꯧꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯗ ꯈꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦ ꯐꯤꯔꯣꯜ ꯀꯩꯁꯨ ꯅꯠꯇꯕ 100-200 ꯈꯛ ꯄꯤꯕ ꯄꯣꯠꯇꯨꯗꯗꯤ ꯍꯦꯛꯇ ꯑꯃꯨꯛ ꯍꯥꯡꯇꯣꯛ ꯑꯃꯨꯛ ꯆꯤꯡꯊꯣꯛ ꯑꯗꯩꯗꯤ ꯑꯀꯨꯞ ꯑꯇꯥꯏ ꯍꯦꯛꯇ ꯀꯔꯤ ꯀꯔꯥ ꯁꯤꯇ꯭ꯔꯒꯨꯞꯇ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪ ꯂꯧꯗꯧꯕ ꯅꯨꯄꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯣꯏꯅꯦ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯕ ꯄꯣꯏꯟ ꯑꯃ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯇꯧꯕꯗ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯕꯤꯔꯣꯅꯨ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯁꯟꯕꯤꯔꯣ ꯍꯧꯕꯤꯔꯣ ꯍꯦꯛꯇ ꯈꯪꯗꯕ ꯂꯩꯔꯛꯄꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯌꯥꯝ ꯁꯥꯡ ꯉꯥꯡꯖꯔꯣꯏꯒꯦ ꯍꯥꯏꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯒꯗꯤ ꯇꯥꯅꯤꯡꯉꯔꯣꯏꯕꯀꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ